Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau kanglaipa punba kholaug update gi lokhocherke Sanapati da gari accident thokpada mioi ama leikhidre amana sokle hairi kanglaipa Communist Party PWG MC Unification PRO chingkhai nganbana kanglaicha mayam da cherol asi khanganjari KCP PWG na QNET Noida Sector 143 scam matang da Leibak Miyam da wafam khara thamjari kanglaipa Communist Party People's War Group na Leibak Miyam gi wakhal chingsinjari madudi hauzik social media da RK Production hariba media page asina expose tawragliba QNET Noida Sector 143 telephonic online scam asigi matangda loop asida masing yamlaba victims singna complaint ama lakpadagi hariba scam asibu loop asina ngasidagi kupna thijinba investigation haujaragani Scam asida men oina generiba mioi sing maming oina pallabada ahanbada Moirangthem Bablu ani subada Moirangthem Arya ahum subada Thokchom Sarat Kumar mari subada Ningthaujam Puspa manga subada Thokchom Milan taruk subada Ningombam Dinku Singh taret subada Yengkhom Umendra men leader nipan subada Rakesh Komdram mapan subada Dhananjoy tara subada Manikumar Haisnam taramathoi subada Rajkumari Kherodini Devi taranithoi subada Nelson Thingnam men accused Taramdoi subada Jiteshwar Laren Lakpam Taramari subada Ingudam Sanathoi Chanu Taramanga subada Ningthaujam Lakshmi Devi Tara Taruk subada Sector Mayum Odit Kumar Singh Tara Tare subada Area Moirangthem Tara Nipan subada Koko Taragamapan subada AB Yumnam Kun subada Umendro Yengkhom Kunmathoi subada Boris Salam Kunithoi subada Asias Moirangthem Kulhumdoi subada Kennedy Singh Kunmari subada Moirangthem Aryabhata Singh kunmanga subada Amom Pravin kuntaruk subada Regan Moirangthem kuntaret subada Nika Singh mathakta panjariba nupa macha nupi macha Singh asigi mama mapa oiba singna athuba matamda isagi icha Singh Noida dagi kauthokpiduna loop asida numit humni gi manungda changnaknaba loop asina haijari loop na phangba pauda hariba mi khara asina QNET kauba company ama establish tawraga tamjaraba leibak asigi naha singda thabak phangangani hairaga Noida da kauraga candidate singdagi sel lauraga scam asi chalaibani maram asina loop na scam asigi matangda tax force ama sembaga loinana masida chenariba scammer sing asibu achum arangi matung ina chairak pinaba investigation haujare aduna loop na thabjariba Matam asidagi nongma henthadana lufta angangsing asigi mama mapa oiba oibi singna changjarakadabani haiba warol asi leibak miyamda media gi khuthangda khanganjari Governor na army officer singa wari sanakre Manipur hojik oriba security gi fibam asigi matangda Governor Ajay Kumar Bala na Indian Army gi makok thongba officer kayaga unaduna wari sanakre Imphal gi Raj Bhavan da unaba aduda Indian Army gi Eastern Command gi General Officer Commanding in Chief Lieutenant General Ramchandar Tiwari Spear Corps ki GOC Lieutenant General Abhijit S. Pondakar 57 Mountain Division ki GOC Major General SS Kartikeya amadi IGARs Major General Rafruf Singha Susarugya ki unaba aduda Manipur amasung awang nungpo ki state singda hojik oriba security gi fibam singi matangda kupna khana nainaki ngase governor ga unakhiba aduda GOC na Manipur gi hojik oriba law and order gi matangda paudam khibaga loinana India gi awang nungpok lamdam sing maru oina ngak senbagi matangda amadi lamdam asomda tangdu leita ba purangna ba army amasung Assam Rifles na lawkhiba thabak thoram sing governor da paudam ki hairi editorial galam dagi lokhocherake Manipur lenga na Kuki terrorist singbu kari gi laksinba ngamdribano Manipur thugaina ba amadi Manipur miyam da nongmai chindol onsen na hojik micham miyam hatpagi thabak leptena satharagliba si Manipur gi chief minister N Birena terrorist ni haina law thokraba Kuki Millitantsing asina ni haibasi tasengna khangle adubu Manipur miyam amadi Manipur lenga ki afongba yeknaba oiraba Kuki Millitantsing asibu Manipur lenga na hojik phawbo laksinba ngamdana lairiba si karigino Hojikti leibak irang thokpa haibadu oire Manipur ngakpa ngamdraba chief minister dagi horaga tai minister MLA Singh Pham thadokle haiduna miyam ge kanma ihau changsilakle oiri bifibam asi ekhoi lengak loisingna maming tagi oina lengak sasan tawbadagi thokhibani lengak asina matam kuina Kuki Millitantsing gi mafamda kok nonuna leibadagi fibam maitai miyam bu hatningba matamda faduna damthiba miyatra halakpasi ekhoi gi lengak loising yengba ngamlibra Manipur gi law and order ngakpa haibasi Manipur lenga ki ama changairba mathaudang ni lenga na law and order ngakpa ngamdaduna Manipur asi mihar pung onthokpa tarbadi lenga ki mathakta leibak miyamna achoba pendabagi ihau khongjang ama sungsoi soiduna horakpa haibasi masana tabani lenga mapu oiriba chief minister na pumna ma asi khangna luchingba ama oina lofam thokpa leibak ngakpa gi thodang laudana leiba asina yamna lali
Manipur lengaki makhada state security forcing matik chana leiri state security forcing asina kulai paiba Kuki militant khuzok khara asi fawba thingnana ba Manipur lenga na hona da bahaibasi yamna lali lenga ki khwaidagi achowa soiba amana Bharat lenga na Manipur da thazilakliba central force lising furom asi Manipur gi law and order ngak senbada mathau pangthok khanba ngamdaba asi lenga ke soibani Manipur da thazilakliba central forcing asigi manungda Kuki militantsing gi michangchang duna miyamgi mathakta landaba gi thabak chathai Haibadagi miyamna pendaba kaya amasu yauribani masiga mari lenana paramilitary force ama oiriba Assam Rifles asi lauthoko haiduna Manipur miyamgi kholau ama tatana lauduna laglibani maram aduna Manipur da hauzik leiriba central forcing niyom chumna ngak senbagi mathaudang adu chapchana lauhannaba Manipur lengang na honnaba ngamdriba si yamna lali Bharat lengang na Manipur da hauzik tholiba kangluki irang asigi matangda laukhotpam thokpa thaudang adu chapchana lauduna leiri thaudang laubagi mahutta kumai yengbagum yengduna Laitui haibada haiman bathokloi amarom the Chief Minister and Birendagi Hauragatay Minister amadi MLA Singnasu Bharat ki Prime Minister Narendra Modi na hojik fawba Manipur ki thakun helaba kangnup ki irang asida biyeng amata changbidriba wafam ama fawba kangthoktriba si kari maram gino haijaba ngamdana leiri kayagi matik tona Lengak sasan taubagi haibadu center ki luching masingi yaka yenglaga Manipur gi lengak sasan taubana Kuki terroristing asina Manipur miyambu irailaina asibagi khayata tahanba ngambani haibasi haifam thoi hauji Kuki terroristing na Manipur machet thugaiba pamli separate administration gi dabi tauduna makhoi gi dabi asi fangnabagi damang malengbi leibak kayada michang khomagi thabak chatharagli Oiragliba fibama sida Manipur lengang na Manipur gi apun masaktam kaidanaba Manipur thugainaba hotnariba phongma yeknaba oiriba Kuki Millitantsing Manipur gi leimaidagi takthokpa ngamdriba si khwaidagi achowa soiba amani Manipur gi Chief Minister and Biren asi maraibak ningba mathauna leiba mitei leimagi asengba mapari haina launaribani Adubu thauna phaba Chief Minister and Biren na Kuki Millitantsing Manipur gi leimaidagi takthokpa ngamdre Kuki Millitantsing na sarama bunker sing security personnel sing na sidoklabasu thangnaba mikupta mathang sagalakpada Manipur lenga na khangna kariguma ain gi oiba thaba amata lokhotpa ngamdana leire oiriba fibam asidadi Kuki Millitantsing gi marumda lengak Chaingak oiduna Bharat lenga ki achoba force ama leirabra haibasi Manipur miyamna chingnaba ama oire masi khangna Manipur gi Chief Minister nasu tumina leishilaga famkonduna leirabra haibasi miyamna phongna ngangnaragli Maduna Manipur gi Chief Minister na maraibang Manipur kaiba yaroi lengak na thengnariba lana si Manipur thuaina basiliba kangbu singani haijarabasu afongba yeknaba oiriba Kuki Millitantsing da kariguma amata tauba ngamdre haibadudi oiriba fibam asina phongna takchare haiba yare maduna Chief Minister and Biren mathongna fazaba maraibak ningba Manipur gi apun masaktam thugaiba yaroi haiba hana gi Chief Minister gi thauna lingjel adu haujisu adumak leibiu loina namakha thaba Minister amadi MLA sing tasin khomjinduna Manipur miyamga khusam naduna Manipur thugaina ba honariba yeknaba Kuki Millitantsing asi takthokna balofam thokpa thaudang adu mayek sengna launaba honasi maduna tana mamingtagi oina lengak sasan tauba taragadi leibak miyamna aduki majik pen da haibadu oiragani haibasi lengak mapuna khangfam thui